Manipur khundaminariba furuk kuntra mari kuntra manga asigi apunba port yonfam unity mall ama lengak na semgatnaba honari haina Chief Minister Nongthongbam Biren na haikre. Ngasi laibak sinba thungna Congress Party na changsinkiba khongjung gi saruk ama oina Imphal da so Manipur Congress ki masing yamlaba worker kayana Rajbhawan tamna chatnaba honarakpada security gi miyoi singa gi marakta chauna muknaba thokre. Imphal East ki Khundrak Farm Assembly Constituency gi manung channa leiba lopol amagi manakta sakhangdaba singna miyoi ani makhongda nongmaina kaplambadagi laitan lakre. Manipur Police amadi Indian Army gi apunba team amana Imphal East District ki mafam amadagi mapangal leiba improvised explosive device IED mga fangbangam kre. Amadi Chayet na bamarakta SpaceX ke founder amadi CEO Elon Musk na India gi mafam amatada Starlink satellite beam thadopalaiti haina sengdora kre. ISCOM Manipuri pau mit yeng tabiri ba pumnamak puruk sana Sharminna taram nokcheri amadi pau mucha khaina pijeri. Imphal East District ki manungchan na leiba kaikolda Manipur da khundaminariba sakhanglaba chingmi furup kuntra ga mari kuntra manga asigi apunba port yonfam Unity Mall ama lengak na semgat na ba honari haina Chief Minister Nongthongbam Biren na haikre wafam ase ngasi dagi haukiba Mau tribe ki maru oiraba chahi loisilapa amadi anoba chahina laklamdai gi oina pangthokpa kumhai rob venani haudokpa gi thauram da phongdokhibani Senapati District ki Mau AC gi manung channa leiriba Punanamai village ki Asufi rob vena ground da pangthokpa kumhai adugi haudokpa thauram da saruk yakhiba Biren na makhata na haikibada Hairiba furup khudingmaki apunba kaithel ama sagadoriba asigi changadaba senfam oina lupa crore chamaga nifu hauji kaithoktuna leire haiki Thauramgi khudong chaba lauraduna Biren na makhata na haikibada haukiba tha tara mapan asida lamdam asigi miyamna awaba kaya thengnaduna lakhiba adu mapugi thaujaldagi Manipur gi fibam asi haujik tapna fagatpa hore Manipur da tangdu leitaba hanjel hannaba honabada naga ichil inaw sing amadi mai haurol dagi laiminaraklaba yalhau furuk khudingmaki thaudang yamna chawi haiki Celebrating livelihood haiba team da chathariba kumhai asida Mau AC gi MLA Loshi Dikho na thauram mapu oiduna pangthokhiba festival haudokpagi thauram aduda Minister Govindas Konthaujam Senapati District ta leiriba Paumai Mau Jeliangrong Maram Tribe Singi Mihut Singh Senapati District Students Association United Naga Council Maram Union Church amadi village leaders singsu saruyaki Chief Minister na makhatana phongdokhibada soikiba lankhiba yaurabasu wari saraga tungi mirol singi yenglaga chatminaba mathautai masida Senapati District ta leiriba tongan ba tribe ki naga ichil inaw amadi Manipur da leiriba yelhau furup khudingmakna punna thaudang lominasi haina appeal tauki matam gi irang tholpa matam da missionary mayam Prabhu Jesus ki matam da su thara ga wari sara ga bapta hanba taishan hanba afaba santi gi lamda purpose dum ishor gi matam da gi khoi tawrag lai and hujik su I am seeking your help my lady ba Senapati District lady ba or Manipur lady ba indigenous peoples nagasing lady ba mayam si ai na khoi gi cooperation na khoi gi support na khoi gi have I seek luxury so that normalcy and peace can be restored in the state of Manipur. Ngasi naibak sinba thongna Congress Party na sangsinkhiwa khongjanggi saruk amo oina Imphal dasu Manipur Pradesh Congress Committee MPCC gi masing yamlaba worker kayana Congress bhavandagi Imphal gi Raj Bhavan tamna chatnaba honarakpada security gi miyoi singa gi marakta chauna muknaba ama thokre MPCC President K Meghachandra CWC member Kai Khangam Deputy CLP leader K Eranjit legislatures kaya yauna changsinkhiwa khongjang aduna Hauzik Manipur da mayok nariba Kangluk ki irang loisinaba amadi Adani group ta laibak asigi senmitlon
Paisilhanbabu yaningdaba phongdoki ngasigi Raj Bhavan tamna chatringaigi mangoinana Imphal gi Congress Bhavan da miyam gi oiba mifam amasu pangthoki tungda Congress ke luchingba sing amadi worker kayana Raj Bhavan tamna chatnaba honarakpada Manipur Police amadi Rapid Action Force ke masing yamlaba personal kayana thattuna thamki tungda Manipur Congress ke maikaidagi miyoi tarani thoina saba team amabu Raj Bhavan tamna chatpada ayaba piraba matungda Manipur gi governor ga unaki unaba aduda MPCC gi maikaidagi hojik lamdam asida oiriba fibam asibu thuna loisilhanba yaba wafam yauba memorandum ama governor da khutsinaki tungda Raj Bhavan dagi thoklaklaga paumi singda wangang laduna MPCC gi president MLA Kaisha Meghachandrana Tha taramapan fazilaklaba Manipur gi issue asibu khudakta lephanaba center khudakta thabak lokhatkadabani haiki Bisam Praja Hingbang Amdre, Ekoi MLA, Ekoi Bak Hingbang Amdre, Ekoi Yingbang Amdre, Awabase Hibasina, Taza Vidravati, Ekoi MLA, Tukzaragi Razniti Wanate, Honorable Governor, Ekoi Tamu digging Angos, Tabiu, Ekoi MLA, Tukzargi Honorable Governor Namang of the Hidibasini, Ekoi Manipura Karibukara Dita View, Santi Lanview. Women in the Karibumba initiate Amata Tokres, Santi Lagna, Haidana, and Gona Raz Baban, Tumden Bagi Tanzasida, Honorable Governor, like Unabagi Tanzama, Pira Kosida, Hi. Security Force na lokhatlakpa cheksin thaurangi manung channa haukiba pung kunmari gi manungda chathakiba thiba humbagi thabakta Manipur Police amade Central Force ki apunba kangu amana Imphal East District ki Monghalam manakta leiba Korang Bridge ki area da chathakiba thiba humbagi thabakta IED manga fagat pangangkri hairi Hairiba IED manga asigi manungda IED ani amadi kilogram ahum makai lummi atopa IED amana kilogram mari lummi amadi IED ani amana kilogram manga amadi kilogram manga makai lummi haina PRO defense ke warol amada khanghalakli Imphal East District ki Khundra Farm Assembly Constituency ki manung channa leiba Khundra Farm Asha Club manakta gi changsil laga leiba lobuk mayada chawrakna pung 8 ka minute tararom taba adwaida sakhangdaba singna miyoi ani makhongda nongmaina kaplam le hairi soklaba miyoi adudi sagol bandagi T Hemanta apokpa T Nodhya amadi sekta dagi Y Kesho apokpa Y Ibohal kawi hairi Hairiba makhoi ani asi laikai adugi miyoi singna police station na kri hairi hojik fawbagi oinadi makhoi ani kanana kari maramgi nongmaina kaplambano haiba khangba ngamdri Tha asigi tara humdoida Manipur Police na thadorakhiba cherol amada Imphal East District ki Kairau Khunodagi khutsu khutlai kaya fakit khibasing adugi manungda internet satellite antenna amaga loinana internet satellite router amayaw khiba adugi matangda wafom kaya thoknarakliba asigi chairakta SpaceX ki founder amadi CEO Elon Musk na India gi mafam amatkada Starlink satellite beam thadokpa leiti haina sengdorakre Starlinks thaba internet satellite router ase Manipur da fangle hairiba advice ase lahongba singna sizinarabra haina India ge news agency kharana fonglakpa thengnabadagi malemda khwaidagi senjau paiba amasu oiriba hana Twitter oiramba hojikna X haina khangnariba social media platform asigi sumapu oiriba Elon Musk na ngarang numidang mahaki X handle da thagalakhiba post amada mahaki Starlink India da mathau tawhande haina khanghalakibani amadi hairiba wafam sing ase yumfam yaudabani hairakli Manipur Police ki maikaidagi hairiba numit haibadi December 19 da Facebook amadi X handle amadi cherol oina thoglakhiba aduda hairiba aduda fabada yauriba internet satellite antenna amaga loinana internet satellite router adu Starlink kini haiba wafam pande adumakpu numit aduda thadorakhiba photograph aduda router aduda Starlink ki logo yaubadi miyam na unaki hairiba router aduda yauriba logo adu kadai fauba achumbano haiba adudi hojik faubagi oina chap chana khangba ngamdri handak India manungda Starlink potlam fangba ase handaki asina ahanba nate haukiba November 15 da Myanmar gi hi ama Andaman amadi Nicobar ithakki mayada huran lanada purakpa methamphetamine ton taruk fabagi thodok laikre hairiba aduda security force singna drugs sing aduga konana GPS yauba SpaceX Starlink ki khutlai amasu fangba laikre chairak asida Myanmar internet project ki matung inna
Yumlon nariba Myanmar da hojik Starlink ki dish antenna lishing ahum hena sijinari. Paugi marak thatna atien break amatang. Sumgi production bu India ki mafam singda yohon bada mating pangliba ONDC network maming lairaba Mayra Foods ki founder na kari hairi. Government ki initiative amani haibaki ahum mamanda service provide tawbaki amo odasida khoida kwai ki chana bam oigani haidana halaga tawgi ni sina bada nungaira bani na mayam su si kana bada tawbi habde haidani. ONDC yauduna dongi product India sunba thungna yulasi akupa marol ki damak 7628043003 da contact over. Admission open. Honeycomb Foundation School Mongsangi Borema Kongi English ngani kun mga kuntaruki oina academic session day care dagi class 3 fawgi oina admission to hojere. School asi qualified amani train tawra boza singna angang singda tunggia sa uhanduna takpik tambiri. Pizari ba kudong saba singa dudi mama mapa sap mana ba angang ani na traga masidagi helabadi ani suba angang oina sada kontra discount pizari aduga ahum suba angang oina free admission pizari. Loina na relief camp na traga irang na sokalaba mafam singi damaktadi free admission pizari. Van service jahi ga sana raba sanaport Tina sentence has a classroom sing Luina CCTV camera, January kun English ngani kun mga fawagi manung da admission tawrabadi, Sada Yankay discount pizari, akak never sit Karakaktani, Kudong Saba Silawiho, Nasi Nasima office the Latuna Tanabiho, office hour 9 AM to 2 PM. Amukasuhana Taram Nokcheri, Ngarang Nongthil Thaubalgi SP Conference Hall da Pangthokiba Paugi Mifam Amada, Manipur Police Department ki DIG Range 2 gi Thaupuriba, Jogesh Chandra Haubijam na Paumi Singh da Fongdokibada, Wafam Singh Adu Semjin Sajinba, Aranba Wafam ni Haina Lona Thinkraba, Pripaki Publicity Officer Mangal Kumana Thadoropa Cherol Amada, Lup Asina Sengdorekli, Salong Farm High School Mayada, Manipur Police Commando na Tha Asigi Tara Marida, Pripak ni Haiduna Nongmay na Kaptuna Hatkiba, Taubal Kunodagi, Laishram Prem, Atopa Ming, Loktak, Chahi Taraganipan, Apopa, El Roman Singh, Amadi, Pripak ni Haiduna Faraba Atay Kulungak Pamiyoy Taruk Ado, Pripak Amasong Masigin Lani Sanglob Red Armiga Hiram Amat Tadamari Lainade, Miyoy Tarit Mak Haukiba Chahigi, Me Ahumdagi Haurakhiba, Kuki Narco Terrorist Singna Lamdam Sida Chatharakliba, Genocide Amadi Ethnic Cleansing gi Akanbalan Asidagi Ngakthoknaba, Kanglaipaki Kachin Koya Dagi Miyam Hauraktuna Akanbalan Tiang Chathariba Asida, Kunyakpa Amo Oina Masagi Sintha Pangthok Chabani Haina, Lawi Haina Cherol Asina Makhatari. GD News Network JNN gi Kunsuba Mapokumon Thauranga Iroinana Ani Suba Kekrembam Sanaton Singh Memorial Best Journalist Award 2024 Pibagi Thauram Ama Hayeng Ayuk Pung Tarama Thoy Taba Matamda Imphal gi Major Khulda Leiba Manipur Press Club ki first floor da Leiba Thangjing Hall da Pangthok lagani Haina GD News Network Committee gi Chairman S Herajit na Thadora Pachirol Amada Khangalakli Thauramase GD News Network JNN gi Kunsuba Mapok Kumon Thauram Numit November gi Tangkunda Award Lanthoknaba Thauram Langani Adubu Leibak ki Oiba Irang Asina Maram Oiraga Yaithokuna Lakibani Chahi Ani Lairaga Piba Award Ase Manipur da Leiba Journalist Singbu Ikai Khumnaba Utpa Amadi Journalist Singna Tauriba Sinfam Aduda Pukning Thogatpo Oina GD News Network Committee gi Chief Advisor Oibata Natana Manipur Building and Other Construction Workers Welfare Board MB and OCWWB gi Chairperson su Oiriba Jiribam Vidyanagar dagi K Sharat Kumar na mahaki Laikhidraba Mapabungi Mamingda Kachaba Journalist Award ni Award asida cash prize oina lupa lishing tara citation shawl amadi memento yauri haina cherol asina makhatari All India Trade Union Congress AIUTUC Manipur gi mashalup amo oiriba All Manipur Minority Unorganized Workers Union na sinduna Union asigi state level convention ama ngasi Thoubal district ki Sangayumphom Part 2 Cherapur Mayay Laikai da pangthokre convention aduda All India Trade Union Congress Manipur gi General Secretary L Sotin Kumar na athoiba mithunglen All Manipur Minority Unorganized Workers Union gi President H Subhash na Thauram Mapu aduga
AMMUWU की General Secretary Rahina Begum Raj, AITUC Manipur की Secretary KH Samungau, More Maitai Council Manipur की President N Pulindro Amadi Thoiba Singh, Social Worker Haji Abdul Kalam Azad, Maitai Pangal Council Manipur की President Haji Arafat Amasong, Amuvu की Joint Secretary PH Firoz Khan na Akhanaba Mithung Lensing Oina Saruyaki, Lamdam asigi miyoy lak tara humdoi romdi tongan ba sinfamda thabak pangsuda suraga khusumandi yamna pikna pibiduna yamna tonba punshi mahing amada hingli lamdam ase chawkhat maikai romda purakpada makhoi sing ase thauna pibaga loinana masagi hak sing matik chana fanghanba mathautai maramasina unorganized workers singi damakta AITUC na yamna kanna honaduna lakli tongan ba sinmi sing asigi welfare board sing semgatuna makhoi ge yaifa thaurang kaya tawbirabadi makhoi ge awaba soidana kokani laibak thibadi laingak na sinmi singi damakta khallabara haiba adudi khanbidri Lomi sinmi singi mayokta puthokpa bill ahum kakchadabani haina chahi amaga thamanga taruk ihau haurabasu laingak asina tabidaba asi yamna laibak thibani hojik manipura thokliba irang asidasu sinmi singi oinadi ka henna awaba mayok naribani asigumba chin kuki narco terrorist singna hauriba irang asi athubada laingak asina loisinbiyu PM na tuminna laisinba asi yamna pende political dialogue khaktana irang asi loisinba ngamgadawribani haina El Sotin Kumarna Makhatana Fongdoki अदुगुम्बा मणिपुर लंदार कोगे अकीबसिंग मरक्ता अखोय सिनमिसिंग अमुक्का हेना खुदों थिनिङाय कोइबा फिवम अमद मायुनारे से कोइ जेनदबि याते अखोय लाउरी जिथोय वफम सिंगसे मसि पुनमंगा हायरे भारत की प्राइम मिनिस्टर केदोंगे तुमिने लिसनिसिम करिगिनो अखोय हाय अखोय ट्रेनिंग काउंसिल political dialogue what is under kanda solution to problem kona biyo political solution porbo sinatra to pula pi mrete Smart Universal Academy Sekmaijin Khunawna Mahairoi Singda Green Revolution gi wakhalon ama sagatnabagi pandamda school asigi class 6 tagi 9 fawbagi class topper singda lemna cycle pigadaba mission amang asi hawdokpaga loinana school asigi kumja lishing ani kunmanga gi calendar su fongkre Kakcheng District ki Manung Chanba Sekmaijin Khunawda Laiba School asida pangthokiba thauram aduda Smart Universal Academy gi Secretary Konthaujam Kiran Assistant Secretary Administration K Ratan School asigi Principal Dr. Mayang Bampishak VPL H Chandra Headmaster Administration U Bishwakanta Amadi Headmaster Examination and Teaching Staffs M Dhananjoy na chingba maru oiba miyoy kayana sarukyaki ngasigi school gi calendar fongba yauna pangthokiba thauramga mari leinana Smart Universal Academy gi Secretary Konthaujam Kiran na school asida ngasi hawdokliba mission ase mayang Imphal da leiba Kongkham Jemshan Singh Foundation na sponsor tawbani hairiba scheme ase school asida haurakliba mahairoi singda Green Revolution gi paujel ama pinabagi pandamda pangthokpani All Manipur United Clubs Organization Amukogi Assistant Publicity Secretary Ngangbam Sanayay Mana Masagi Anaba Amana Maram Oidana Matam Sang na Layeng Lamlaba Matung Haukiba December gi Tang Tara Tarukta Laikidabada Amukogi Thaumi Singna Amukogi Officer Minute Ani Tumina Laiduna Amadi Lupki Firal Tangkhai Chingthaduna Awaba Fongdokre Meghalaya Jeet Kunido Association MJKA na sinduna tha asigi tarani thoidagi taramari fawba Shillong da pangthokiba tara suba sub junior men and women Jeet Kunedo National Championship 2024 da Manipur na gold kungani thoi silver nipan aduga bronze ama punna medal kuntrama thoi lauduna first runners up tarakre amadi Central Reserve Police Force X Welfare Northeast Sports Academy gi sanaroi singna gold mapan silver ani lawraktuna third runners up tarakre Miyamna championship asida mai pakraba sanaroi sing Imphal Airport ta harau tayamna okre ngarang airport ta sanaroi sing opagi thoram aduda Central Reserve Police Force ki retired commandant Bajrangla na Manipur gi naha oiriba sanaroi sing sports ke lam khuding makta mithoi mihen ba oigalli handak Shillong da pangthokiba Jeet Kunedo championship asida Manipur gi players singna utkiba performance adu yamna thagatningai oi makhata nasu sanaroi sing asina tawruba khuding makta mai pa ko oisano haiki
Losilakpada maruiba pau amuhanna pijari. Imphal East District ki Kaikolda Manipurda khundaminariba furuk kuntramari kuntramanga asigi apunba port yonfam unity mall ama lengak na semgat na ba honari haina Chief Minister Nongthongbom Birena haikre. Ngasi laibak singbathungna Congress Party na sangsangkhiba khongjonggi saruk amo oina Imphal dasu Manipur Congress ke masing yamlaba worker kayana Rajbhavan tamna chatnaba honarakpada security gi miyoi singgagi marakta chawna muknaba thokre. Imphal East ki Khundrangpham Assembly Constituency gi manungchan na laiba lokol amagi manakta sakhangdaba singna miyoi ani makhongda nongmai na kaplambadagi naikan nakre. Manipur Police amadi Indian Army ki apunba team amana Imphal East District ki mafam amadagi mapanggal laiba improvised explosive device IED mga phangbagang pre. Amadi Chayet na bamarakta SpaceX ki founder amadi CEO Elon Musk na India ki mafam amatada Starlink satellite beam thadopalay ki haina sengdora kre. Pungjab Sifabagi oinadi ISCOM na sandok chaba Manipuri pau matangas da lojuri mityang tabir pa pumnamak po kaina na bayathang lijuri.